Ngarang Air India ge flight number AI-171 Ahmedabad ta POKHAIKHIBA ADUDA Mathanda Hinghouba Ramesh Vishwaskumar na Thoudok Adugi Matang da HAKTHENGNANA Thengnahouba kaya Paodamlakli. Masagi chahi 19 rom shuraba British citizen Ramesh Vishwaskumar na hai ngarang mahak flight adugi economy class ki ahanba row ki window seat number 11A da phamki. Plane adu hek paikhatpaga second 19 rom leiraga ahoba makhol ama thokki aduga khanghodana pokhaikhi wakal tarakpada akoibada thawai yaujaba hakchang kaya taduna leiramba thengnakhi mahakna tonglakhiba plane adushu machet tana kairaga leiramkhi khanghodana mioi amana mahaku chingthoraklaga ambulance amada hospital tamna purakhibani hairi Ramesh na phongdorapagi matung inna mahak emergency exit tage chongthokhobani hairi adum oinamak plane adu kaidrinaida feet 7.5 rom wangna pairambana tasengna mahak emergency exit tage chongthorakhibra haibadudi chapchana khangba ngamdre Thoudok aduda mahaki thaba mit amadi khonggi sarukta sokpadage Ahmedabad civil hospital da lain chathari plane aduda tongkiba miyoi jani nimphunithoi adugi manungda miyoi jani sukna mari laikhidre haiba confirm tawre adubo Ramesh na Thoudok aduda matau karamna hinghauribano haibadudi ngapningai oiri flight adugi atopa seat row amada phamkiba mahaki manau nupa Ajay Kumar Ramesh ti hojik fawbagi oina thiba phangri hainasu pau asina makatari